Maka satarakpada nungtil pause ki chipong ama oiriba kangla paudigi lokot charaga thamjigi Kuki gi su campsing Naga Areada Hongjillaklabdi Hongjillaklabdi inai tanaduna Misi Mina Thoknabgi Marm oigani haiba FNCC gi wafam thamjigi Bharat Sarkar gi Ministry of Home Affairs amasung Kuki su militant singi marakta handaktada chathakiba tok aduda mitei singna namna kundariba Beli district ki akoibada leiramba Kuki gi su camp taret atopam famda hongdokpada yanakre haibagi paw leire adubu Kuki gi su campsing adu Naga singi lamda Hongjillaklabdi tarabadi me ahumda thokiba inai tanabagi thodok adu state asida makatana Thoknabgi achauba maram ama Oirakni haina Foothill Naga Coordination Committee na thadorokpa chirolamana hairi sirolasina makatana hairi bana Naga area ka naknana leiriba Kuki su campsing chinthaba tawdana lakthoki kedabani Kuki gi homeland amagi damakta Naga singi pari puri gi lam khopsinduna amasung namdana loksinanaba khonabagi thong asi kodakta lepkadabani asigumba thong asina hen hingchagi thong sing tholaknabagi maram oigani Kuki singi mekaidagi Naga khulsing maru oina longsai kaifundai jang nungnang Thangbuk Laimanai Tingpui Satang Naga area Kangpokpi Lungwi Rajanga Konakhul Tuyon Khulen amasung atai Naga khul kaya loksinanaba honarakliba thong asi Naga singa tuminna khangduna leithokloi Kamjong Sandel Tingnopol Kangpokpi None yauna Senapati district ki mafam kaya Kuki singa loksinduna makhoigi lamkai pakthok chauthoknaba honariba asi Kuki singa Naga miyamgi leiriba identity amasung territorial integrity asida singnaba thongni Kuki militant sing amasung makhoigi volunteer kayabu Naga khul kayabu attack tawnaba honarakpagi thong asi khudakta lepkadabani karigumba thong asi leptaba tarabadi hena inai tanabagi phibam lakloi hainingai leite hairi Maka satarakpada sahi lising ahum henbagi puwari leiraklaba Manipur mioi kharana machet thukainaba honare haiba en biren gi wafam thamjage ipa ipu singna sahi lising ahum henbagi puwari thamduna ngaktuna lakiba imalebak Manipur ase mioi kharana masagi aningba apambada machet thukainaba honari masigi saruk ama oina mairol tegi leiraklaba lamkaya nauna anauba maming thonjinduna puwari gi khungul muthatnaba khongthang thangjilakli haina former CM en biren mahak ki social media da thadarokiba warolamana hairi makatana hairi bana hana tholamba khulgi maming kaya nauna thonjilakpa amasung anauba khul kaya maming thonduna tholakiba thongsing asi thingnanaba mahakna luchingba BJP gi lengak leiringai matamda the Manipur Names of Place Act 2024 asi samlambani hauzik leiriba lengak asina ek asigi makada notice thoktuna thabak torokba asi thagatningai ni mari leinaba department amasung authority na ek asigi guideline ngakna chatkadabani hairi Panba yabadi mahaki sakar leiringai matam mamang chahi 2024 gi March taraga mangada hairiba thongsing asi thingnanabagi damak the Manipur Names of Place Act 2024 asi official gazette oina phongduna thabak packet pahoram labani loinana hana leiramba khul ama nauna maming thonba amadi nauna thorokiba khul ama maming thonba matamda Manipur gi Land Resource Department ki mangjaunana ayaba lawgadabani hainasu hairiba gazette notification aduda mayek sengna pallibani loinana gazette notification asi Thoknabgi 2024 gi December taraga mapanda hairiba thabak sing ase mapung phana sinanabagi damak place name committee for the state of Manipur haiba amasu establish tawkhrabani committee asina phangba report ching adu matam gi oina sakarda submit tawgadabani mathau tarabadi sakar gi ayaba yauna nauna maming thonba natraga hana leiramba khulgi maming ama nauna onthokpa maram chai haina khallabadi madubu khananaba matam chana sakarda recommend tawnabagi ayaba du piramkhibani the Manipur Names of Place Act 2024 gi section 13 gi makada gazette notification asida yauribo famsing achibu Indabasing mayokta chahi amadagi ahum phawba jail thamba yauna lupa lising yankaidagi lakh ani phawba fine tawbagi wafam sing yauri hairiba gazette notification ase leijarabasu hauzik thokliba kangluk irang asina maru oina more dagi lanjelaktuna tongan ba relief camp sing da leiriba ITP sing na makoina sakar dagi phangpam thokpa khodongchaba sing adu launaba Mari leinaba police station singda restart tawnaba khonabada Kuki singna moregi leiriba maitai khul kaya makhogi mamingda onthoktuna Google Map ta yawbana police station singda restart amata tawba yadre haina akanba protest kaya lakpadagi en biren chief minister oiringai matamda nauna khul maming onthokpa amadi nauna khul maming thonba kaya Thingnaba gazette notification thoktuna honaramba kaya adu hena kanchina thabak pakhatnaba hauzik leiriba PR government asina thabak pakhatba haukhreire makha satarakpada nungtil pause gi chipongama oiriba kanglipa ki maira degi lokhotcharaga thamjage thawal okram gi
imung amada bom thamjilambu yaningdaba phongdoktuna wakan mipam chathakre hairi ngasi ayu anganbada thawal police ki manung chana thawal okramda leiba mioi amagi yumgi gate makada sakhangdaba mioi singna Chinese hand grenade ama thamjilamle bom thamjilamliba imung asi thawal okram maningda leiba ningombam babu chahi 34 kawi sinphamna thika tawbani hairi bom adu mioi asigi yumgi gate makada amuk plastic amana yomsilaga thamjilambani bom adu ngasi ayuk imung manungi mioi singa thengnarakibani hairi khudakta thawal police ta pau pibadagi police ki kangbu laktuna bom adu asoingam yaudana lauthokre bom adu Chinese hand grenade ni hauzik phawba kanana kari maramgi damakta bom adu thamjilambano haibagi maram khangdre hairi bom thamjilambagi thawng adubu yamna kanna yaningdaba phongdoktuna lamdam adugi miyamna ngase thawal okram community hall da wakan mi pamphangkhre wakan mi pamphlamlabasingna yumlakta bom thamjinba yaningde adigi damakta bom thamjilibano haibagi aseng maram khangalu matungda asigumba thawng asi amuk ana tawbiganu haina kholaw singlaw khiairi makatana Iran na kapsilakpa misal na Israeli hospital pumchai shai kre hairi Iran na kapsilakpa misal singna hospital ama amang ata thokbaga loinana mioi kaya asopan nangle haina tungan ba media report singna phongdorokli IDF ki warol palladuna agency ki pauna hai Iran na kapsilakpa misal singna Birsebagi Soroka hospital amang ata thoan ki military ki oiba facility amata laitaba amasong anaba mioi kaya yengliba maphamda misal kapsendona attack satharakliba Iran ki thawng adu malemgi mipung kudimakna khwaidagi kanma maongda kanjem topam to I haina phongdokhi The Times of Israel ki report amana hai Iran na misal kapsilakliba hospital adudagi kilometer anirom lapa maphamda IDF ki Southern Command base lei thodok aduda mioi kunthraga nipalom asopa nangkhre adubu soklaba mioi sing adu thoidokna khudong thingai oidre hairi makhatana SpiceJet ama lamkhangdagi halakkhre Hyderabad ki tarupri tamna paiba SpiceJet ki flight ama technical ki asoiba leibadagi tangai fadana lamkhangdagi halakkhre report amagi matung ina plane aduda crew members sing tharaga punna mioi chamaga marphut tongki hairi pilot na plane gi asoiba thengnarakhraba tungda plane adu mamai leiduna pairaga Hyderabad ki Rajiv Gandhi International Airport ta emergency landing tawki adubu thodok aduda aso apa namatta yawki di haina report amana phongdorokli